ngasi phongkhiba tongan tonganba manipuri siphongsing amasum thokhiba thawdo wathoksingi maruoiba I pausing khongga saraga manipur top channel gi maikedi gi myamna thamjigi ahanbada nungba gi intending candidate guidon warning toramle lakliba taragani to shuba manipur legislative assembly mikhal none district ki nungba assembly constituency de sarkar pariba bjp gi ticket mikhal thengna ba thawrang toriba intending candidate guidon kamaibu warning to boina party leader sigi yumgi Tongal mathakta sakhangdaba miyoi khrana sijinaba yariba pistol nongmai gi guli kf 7.38 bullet ama thamjilam le haina People's Progressive Council PPC Manipur West headquarter none longmai gi president namjaigai pamai na ngasi press thadorakpa sirol amana phongdorakli pistol gi bullet asi thasi gi taraga tarukki ayuk pung manga gi aduwaida Imphal gi Stadium Road namdulong da leiba BJP leaders oiriba gaido na hausik leiriba yumgi Tongal maya da thengna khibani nungmai guli thamjilamduna warning tawramliba sina maram oiduna hiram kya da singnaba kya ma pokhanbaga loinana gaidon sayang khaige taruk apokpa lekhidraba landau kamai masamang sungarang Imphal Police Station gi OC da complaint report ama langkhatkre report aduda gaidon security gi oiba problem leibana maram oiduna masamakta sarkar gi maikedi gi mangjawnuna anisupa IRB gi personal tara security guard oina deploy torakpa laikhre amadi lakliba assembly mikhalda mahaksu nungba kendra gi BJP gi merep oina ba thawrang tawri haiba khangan khre hari asuna haukiba English amaga samapan marfu dagi hauna social worker ama oina nungba kendra gi prajamiyan gi efana ba thabak tawrakliba veteran social worker guidon da warning tawrambagi thawong asi pangdabagi thabak ni haina president pamai gi siroladuna phongdorakpaga loinana sakhangdaba miyoi singi pangdabagi thaba sibu PPC na akan mamona kandem tokre Makhatana police na mathautaba thabak paikhatnabasu sirolasina akanba dabi torakli hain supali makhasa tharakpoina atopa paw manamo molecule gi hearing sathanaba matam lepkhre mamang saigi November 18 da singjamai singa mathaki ngakra balerakta leramba gurumayum Suraj Kumar bu double barrel na kaptuna hatkiba laikhidraba sigi makhura thokpa gurumayum Birchandra Sharma molecule gi case ta Sijam Imphal West na makhata bi hearing sathanaba court na matam leple haina ngasi lathokre gurumayum Suraj Kumar bu molecule na nongmaina kaptuna hatli haibaga mari leinana singjamai police station accused asigi mathakta FIR lokhatuna investigation satharakhi police na accused asigi mathakta Sijam Imphal West charge sheet file lan khalakhi file asigi mari leinana Sijam Imphal West case asigi committal hearing asi ngasi chathakre case asigi makhata bi hearing lakliba January gi tang mari da court makhata ba proceeding sathanaba court na matam lepkhre proceeding asi ningthi na sathanaba gi dama Sajiwa da liba Manipur Central Jail gi SP da su order copy oina yohan khre sohairi atopa paw maromdana sasinaba sel fagat kiba case ta gi anticipatory bail pi khraba miyoi ani gi hearing satharagani sai sigi haukiba September 13 da Thawbal gi CDO timamana Imphal East ki Kairau Khuman Loki yumamadi lotuna thamlamba sasinabal policing amamadi sama satpi gi noching phagat kiba da sienaba miyoi ani jail leiraba matung case asida sienaba ni hairiba ko na mamang da anticipatory bail pi khraba Kairau dagi Thongram Tony amasum Waithau Thiam Khunjau dagi Sanam Arun anigi hearing thasigi kungani parna court amuk sathanaba matam lepkhre CDO Thobal gi timamana Kairau Khuman Loki yumamadagi sasinaba lupa lising amamadi sam sanpham singlo sinduna thamlami haibagi damag yumadudagi yumbu ngarian singkhong laikai gi Kairau wangkhem da leiba sungkham dewan sayangkai apokpa CS Jogindro amadi laikai adumaktadagi singkham Surchandra sai nifu apokpa CS Deben tim aduna numit adugi ayuk pung manga adawai da fakhi police na faraba miyoi ani adu duty magistrate Imphal East da puthoklaba matung police custody remand lokhi hain spali makhasa tharakpoina yamna ngakningai oiriba pawmana Myanmar da military junta na misam sing Paktak Mihat chathakibagi aron basing BBC na phongdorakre Myanmar da military na July thara Paktak nana Satakhiba Mihat ki thawdo amada yamdrabada miyoi nifu hat ki haina BBC gi investigation thengnare haina phongdokre BBC gi investigation asina
eyes witness amadi thaudo adu de hinghoraba miyoi singi warol piraduna hakibada masagi sei taragatre rom suraba lanmi singna villager singadu question duna thamlaba matung nupa amadi nupi tongana khandoklaga nupa makhaina kaptuna hatkibani incidents adugi video footage amadi image singadu yengkiba matamda ahanbada miyot minai satharaba matung hatolaga yamna thena tauba mongpham singda phumjinkhi July thara Mihat pegi thaudo adu Kani township ta tuan ba thaudo mari thokibani Kani township hairiba mafam asi central Myanmar gi manung sanba Saigang district leiba opposition gi stall hall ama oiribani army na Paktak na satakiba Mihat pegi thaudo adu February gi thada military coup satraba matung tarakpada democracy hanjil hanana ba demand tawriba militia group singna attack satakiba adu gi laman kumbu oina thawong adu satakiba oigani hari February thar military coup satakhraba matung tarakpada civilian singdagi athingba mayoknaribani BBC na kanida witness taraga mathoiga wari sanakibaga loinana witness singna collect tawkhiba photograph amadi mobile phone gi video footage atu yengsilaba matung khangmangamkhibani UK da base tawba NGO na leba aduda human rights khungaunabagi thawong sathariba du investigate tawribani yin village da Myanmar army na Nupa taraga maribu yam ot nairaba matung na furaga hatkhi amadi makhoiga sibak sang adu umangi asongba kuthaba mafam amada langtakhi miyoi sing adu thauri na makhom khut pullaba matung tamthina furaga hatoi thaudu adu bo hakthing na uhobani haiba maming matha takthokidaba miyoi amana phongdokibada aikhoina Myanmar Mihat adu pangthokpidanabagi matang haijaki adubu Myanmar gi army na wa oina tabikide Myanmar army na hatkibaduda makhoigi masin manaw amadi mari mata kya amasu yawi hari army gi Mihat aduda nanthokhtuna selakhiba miyoi amana phongdokibada army aduna tamthina phuraba matungda hatui makhoi sing makhong makhut thauri na punchilaba nung amadi rifle batna suraga tamthina otnairaba matung hali Myanmar gi army oiriba Mihat pagi thaudo odu senari besing adu masagi sei taraga tereta gi taraga ni pan phawbda leiba miyoi ni ahal oiraba miyoi kya amasu yawi hari July thagi athengba sarukta Jibin Dowin village the yamna thena tabu mompham singda thangna lenthalaba asibak sang taragani thoi phumjilamba thenakhi makhoi sing adugi manungda sahi noriba angang amadi disable oiraba miyoi singsu yawi hena pausna makhatana phungdorakli makasa tarakpoina to papamana UK da Omicron na sian khiba masing taragani thoi sukre COVID-19 ga anauba berena Britain da haujuk phawbi oina sian khiba masing miyoi taragani thoi sukre haina leba sigi deputy prime minister Rafna phongdokrabasu lakliba Christmas kumai da COVID ka mari lainana athingbasing thamjingadra haibigi matangdadi wafam amata phongdo haiba yakhidre COVID-19 laina laisana khwaidigi hena saitheng piba lebak singi manungda UK su ama oidi leba asigi miyam khaktana tana lainga ki makok thongba lusingba kaya su COVID-19 positive oibigi thongdok sing yamna toina thugli leba asida Omicron variant amara moiraga miyoi taragani thoi sian khibadana tana hauji miyoi samaga mari su Omicron narakpadagi hospital layeng sathaduna lairi haina supali loisilakpoina to patendak pa pawmana Russia na security demand singi matangna US ki pakhum thuna piraknaba taksinkhre Russia na pikhiba security demand sing adugi matangda leba asina United States ki pakhum ama thunamak mathau tai haikre amasum kariguma makhoigi nungnangba sing adu ko onanabagi political gi thabak ama lakholakpa udaba tarabadi Russian military gi pakhum pirakpa yai haina amuka hana warning tokre Ukraine manakta Moscow na lanmi paishinbadagi nongsup lebak singbu nungnang hanki haukiba sayolda Moscow na negotiate tauba pami haiba security ki wafam kya yawba list ama putoki hairiba security gi pukhaliba wafam sing adugi manungda nongpok thangba Europe amasum Ukraine da tauba military activity thadokani haiba NATO gi wasak ama piu haiba yawri Russia gi wafam sing adugi kharadi tasengnamak yaba ngamloi haina US na haikre adubu wari sanabagi format adugi matangda hena masak thokpu wafam kharaga loinana sayol sida pakhum phara khara pigani phongdok nakhre Moscow amasum NATO military alliance ki marakta lainariba mari sing asumbagi mitkup ama yorakle haina Vienna da Russian diplomat ama oiriba Konstantin Gabrielok na haiki hainisu paus na makatana phongdoragli duga haujiko na dimyam paus matang sa lusinjaragi amasung pathok sa gibda soi kiblan kibla kaya yaursim mam ngakpigini matam gi maroi bi pausung su lep laitana
ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ